Imphal Jiribam Lambida Gari Lutau keep a single matter crack down Sataragani, Sena Bamat Lem Taro Yana, a guy come the Fondo Crack. Lamyan Bahizam Iraboti Humpumari Sugar Lake Common Tauram, Nasi Manipuri Mapam Kayada, Parks and a Panto Crack. Amasung 1 billion tourists, 1 billion opportunities have a wakalonda, Numinini to the Pangtok of World Tourism Day, Nasi Androgi Santai Natural Park, Haudokre. Mam Kurumzari, Adon the Young Bidabas Impact News ni, I Okram Somendro Nauzi Pungza Sipawi Marui Bapau Sing, Miam the Pizari. Deputy State Minister Guy Kangamna, Infalda Jiri Tamna Sat Kiba. Gari loot taukiba singe mathakta a crackdown sataragani senaba mat lem tharo hena afongdo kre ngasi tagyal kolom lekai da pangthokpa ani suba annual prize distribution and felicitation function yaw balakpada paumi sing hangbo wahangi paukumoena wafam ase fongdo kibane gai khangam namaka taraduna patrolling ngahak laitana tawriba security force khurak hangdana lairiba masung escort yawna satkiba gari sing loot taukiba se karamna thokiba na haibadu kupna thizin ba haure haiki Kulai Paiba Lanai Mui Karana Natraga, Lup Karana Asiguma, Toning the Todok Toan Basi, Yamna Laibak Tibani, no Mugisandra Yadra Polam Putuk Pusin Todra Miam Seba Toduna, Lakliba Singda, Matunda Asiguma Todoga say, Toan Bigan of Hinasu, Gaikangam na Apil Toki. Hananism look by Giwari Todoka Toki Deva. This is the first time. Adigum do. Ado han thoktan ba koi security arrangements review to do khotana koi security se bepak to na hona gari aramadana aduda nang ko pi ganu transporter sing amadi praja sing da pil to jari manu di kari kari da kala transporter sing gi da kala security te pi ba yam khai koi pi gari adana madu ki pondo jin to bisda se apan lektana ba ko sakang side gi lokhat pi ya ba step ka yam so lokhat kari hadana ai mayam tham Social Welfare and Cooperation Minister A.K. Mira Baina Lamdamasiki Sahi Nauriba Mairo Singi Moral Mangtar Glebasi Yam Nunang Ningai Oedehena Afongdokre Nasi Tagel Kolom Lekai Community Hall the Social Development Organization Sinduna Pangtokpa Ani Shuba Annual Prize Distribution and Felicitation Function Git Tauramda Wafamasi Fongdo Kibane Tauramada the Mira Baina Maka Taraduna Azati Yamagi Yumbirel Oerakado Mairo Singna Mai Fazana Haitrabadi Towning Matabak Amata Mai Park Pangam Loi Haiki Ngasiki Thoramada Amai Masing Tamba Sana Konabamasung Art and Culture Gilamda Lamdam Asiki Mingsat Purak Kraba Mahiro Sing Danatana Apaba Ozagi Mingtol Fangla Krab Oza Sing Busu Kudol Poramasung Certificate Piduna Ikai Kumnab Utki Thoramada the Deputy Chief Minister Guy Kangam Amasung Tongan Loop Sing Lusing Masing Tongan Mahilo Sang Sing Mahiro Sing Amasung Miyam Nasaruk Yaki Lamdam Masiki Nat Kasago Naduna Laklaba Tang Tama the Zagoisu Thoramadu Marilena Miyam the Utki Violence against women, Lariba Mayam say, no, we are not Sida, Sali Mama, the Nai Bakam Sida, Helena, a similar people, Siba Mayam say, talking about Masi. I couldn't look at Mana, and the day I would say, Masi Hamba, I would say, more than character, I would say, violence, Ama, Kokomatamda, Helens of violence, Ama, one of the I couldn't present, every day, Mayam say, oh, lady, I would say, Okokana. Lamyan Bahizam Iraboti Humpumari Subal Lake Kumon Tauram Nasi Manipur Mapam Kaya Parks and a Pangtokre Miam Kolauna lining the Kankiba Lake Lamyan Basi Leramatara the Manipur Housing or the Piba Masi Oiram Loihana Ngasi Miam Gilusing Basin and Lake Numit Lakpada Manipur Miam Tamlakli Zananeta Asiki Lake Mapung Oeba Tauram Lamyan Irabot Ningsing Tauram Observation Committee Amade Protection and Preservation Committee Manipur Sinduna Lusing Basiki Pongnapam Lamdam Yaskul Janma Standa Pangtoki Tauram Palanasik Sarukama Oina Lamyan Basina Iruluza but the Sinamba Adoga Housing na Section Tamliba Nungpakta Miam Haikat Leka Tamki Lonana Minute and 2 minute Laiduna Lamyan Basik Mapamda Ikai Kumnaba Utki Ngasiki Thoramadu Mari Lainana PPCM convener Amadi Amuko President Dr. Y. Manikuman Haikebada Manipurgi Waina Hausiki Oina Yamna Darkar Oediba Se Kanglup Amade Lupki Owe Wakalon Tadokuna Lamdamasik Apun Basatam Sagat Nabahona Banihana Fongdoki Ngasiki Thoramada Irabot Foundation President Tonau Ibo Yaima Yauna Lalai Lufa Madi Sangstan Kayagi Mute Singna Saruk Yaki
ngasi leiba trends na ngasi leiba piru masina adma sigi khongchat asda sum chat khagani amamba gi thak aba da lewgani ya da chule koi khuding makna ai koi khangni nei irabo nai koi piru ma message si apun mana pangal ni hai masina koi gi mantra warga koi gi wakalon koi gi ideology koi gi principle warga da mai ge esom chagila gadi koi kunai gi nomadi ahong ba kharadi parpun ngani kunai gi leiba tuan ba mai ge pam da system mayam se system se koi da change hola ba hai bese lamyan bahizam irabot na laikhidaba chahi humpu mari subag ningsing thoram Manipur Legislative Assembly ki speaker su odi ba Kundrakam Assembly constituency ki MLA TS Lokeshwar yauna kaibi da su pangthokre ngasi ki thoram adi ko mari lena kaibi mana singda speaker na lamyan irabot ki mitam ma maikum hangdokhi tungda kaibi khulen community hall da pangthokhi ba miyam gi mifam da Lokeshwar na hai khibada lamyan ba sina Manipur gi damak thoram thabak thoram sing ngasi gi mirol na tamjapam thoi ngasi lamdam asida thoklibu wathok kaya asigi haurakpam ama lairabade wakhaifam amasu laifam thoi wathok sing ase loisinna ba aikoi punna hona mitna se haina fongdokhi khởi phát văn su mà yang xa mà yang là hiệu chào các con là tầm đó mà sĩ cái cái generation sĩ là tụi mình đang khăn vượt cái sĩ cái mà cái việc cái bài cái sĩ là cái cái phải đúng là cái generation mà là cái cô hay là khăn là तो बिरा मोदी ने से पना मी पाई ने से मी पाई ने रंग तो सुया mà có lẽ sao nó có mình sĩ lên là ba mình như secretary lên là ba lấy ba sinh thầu nó là cái hai cái à coi là xem sao là cái này là cái thằng nó mà tầm là bu cái gì là mà cả tụi mình luôn mà coi luôn là một người này là cái phần là người ngasi kamret lamyan bahizam irawot laikidab ki ningsing numita state morning day haina thoram irawat celebration committee na susinduna irawat vavan complex ta pangthokhi thoram asiki saruk ama oina lamdam asiki lusing ma kaya na kamret jananeta irawat ki mafam da ikai khumna ba utpaga loina na awabas phongdokhi ningsing bayai inglising ama chapan yangkai ma thoi gi september kun ma thoi da miyam gi lusing ma sina ma ki nungsi jaraba marai box sa sing unaba phangdana myanmar gi sedo tangbo ani gi singsang na pomda aroi baya hip tan ki bani lamyan ba hizam irabot ki samatara mapan suba mapo kumon thabum gi sarukama oina ngasi CPI irabot ningsing committee singjamai na sinduna singjamai mayangbam lekai club ta su mak na laikidab numit pu ningsing bagi thoram pangthokre loinana ma ki photo da laisu katuna ikai khumna utkre thoram da CPI gi state secretary Dr. M Nara amasung professor Singlen Maisnam su sarugyaki ngasigi Manipuri khunaya sida irabot ki wakalon haiba theme da symposium amanga se Impal College ki Jubilee Hall da pangthokre symposium ado lamyan irabot ki ningsing sayol ki sarukam oina joint students coordination committee na sinduna pangthokki bani class 9 dagina 12 fawbu ki mairoi kunmanga na ahan ma kanglupta loina na graduation amade post graduation ki mairoi kuntrana ani suba kanglupta sarugyaki economic blockade na Manipur ke sel thongi phibam so an bata natana Manipur ma Assam power ga lakat hena torma trans asian highway gi projects so Sikkim ma Tripura da waina thaidok rehana lamdam sida yu sung leba mioi sing amade dealer sing gi phibam gi matang dang ase Manipur University da pangthok ki no moi gi oiba workshop ta Commerce and Industries Minister Govindas Konthojam na fongdokre Manipur se yu yon mada athing ma thamba dry estate ama oijarabasu lamdama sida yu line fangli amadi yu thakse laga aran ma thabak tawba kaya amasu yauri adu Manipur gi mapanda yamna pamna riba sekma gi yu makhala se ningthina packaging amadi leveling tawraga mapalam da thadok labade lamdama se gi sel thong gi phibam sauna kana ba pigane hana su minister na makata na fongdoki economic blockade have a wahise masi I don't think it is found in any part of our country or the globe. Blockade means to choke the economic activities in a particular place. So then how can we think of having economic growth in the state? A preliminary round up segmai ka imamin thongani have a khanaba segmai gi labor club organization sing aduga akogi scholar ko na magyawmi raga kanaba loire akoina haibasi lai yu set mai thongani na domai decision am lowi kre
ꯑꯩꯈꯣꯏ GI ꯇꯦꯛ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ GI ꯇꯦꯛ ꯐꯪꯕꯗ so many procedures ꯑꯩꯈꯣꯏ ꯐꯣꯔꯋꯥꯔꯗ ꯇꯧꯕ ꯇꯥꯕ ꯃꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ngasigi workshop adu Manipur University ki Commerce Department amadi Communic Concern sinduna JNS Venture Private Limited ki sentang makada pangthokibani state asigi per capita income pikpan maram oiduna lamdam asida tangdu laitadaba madi atai isu kya thokli hana Manipur Chambers Commerce and Industries ki President Dr. T.H. Dabalina thauramadu da phongdoki lamdam asigi yu asingasi quality fagadanduna mapalam thadoklabade state asigi senmit loan fagadan mada sauna mateng oigani adubu state manungda yu yon mada thamleba thingba asisu government na ningthina sanahan mathau tai haina makha takhi Manipur hausi yumda sungjaba distiller listing manga hena lairi karigumba government na state asida yu yon mada thamleba athingba asi tasengna thamgadaba oirabade distiller sing asigi hingjana nabuge pofam amadi sinpham Sempam Thoi Hana JNS Venture Private Limited ki promoter Zotin Thoksom na Fongdoki. Istera sida yu yon mara ating mathamduna amade sungliba yu gi quality ase fagat anduna mapalam na thadok labade sel tumgi fibam fagat han mangamgani haina su Zotin na su Fongdoki. Suggestion bibiyo things are na totally things hai aduga thing umji harga na koi mapart export of jai khadi we'll work together we can earn a lot of crore rupees aduga number 1 da Korea gi soju ga Japan gi sake ji ching di sum bane chamane koi gi rice fermentation do bane aduga technology ji kitak upgrade do ga di koi soi soi da mai ba kan itale adu yang scientific oidri and scientific manner da nai naraga ya fully laboratory da masi chang sui soki hai bi mo khangbi raga khakmane na fai khale ngasi workshop ki matung da di cherang da hapa yuji praja myam na thakbi ro no masi di difficult way Manipur dengan si sing amadi tamani ki marakta khaibung tarak liba Manipur gi ngam khai da sing narak liba amadi lalahul kaya ningtam lan haubugi watho kaya lairiba se Manipur bu nampu sapuda India da tilan kiba aduna ni haina Coalition for Indigenous Rights Campaign Sarka gi spokesperson ningthauza lanchana afong dokre Sarka amadi People Protection and Development Committee ani sinduna Wangoi Kaitel Community Hall da pangthokiba Manipur Merger Agreement ki mayokta phamkiba mifamda wangang ladurmak na haikibada Manipur danga si mito miancha sengna maikai khuding dagi sangsilakliba se Manipur na India da tin khraba matung hanadagi laijaramba permit system adu lauthokibadagi ne Foreigner Act 1946 ki matung ina India gi wangmadagi lakpa miyoi singna lamdamasida laiba yahandaba hairaga matau karamna laibak singdagi lakpa foreigner kaya lamdamasida laihallibano Manipur Assembly na pass tokiba bill asi ek onle haina laurabasu mito meyancha sing sanglakpa thingba ngamgadawribara India government na Missing the Lanama Sataribasi, Ikoi Masel Bab Taminabagi Matam Oire, Maramaduna Watogasi, Warosin Amapuraxi, Harabade, Manipur, India, Tindringi Pibam Adu, Hajin Hanan by Koi Masel, Amato and a Kongjang Sangsila Sihaiki. Merger agreement ki mayokta sangsila Kongjang is Sarukama Oina, Matang Tagi, Taranipandagi, Sarkana, Lekai the Satuna, Warif Nava Kongjang Sangsilagani Hari. Howji Ikoi Watu, my Amalere, Vito Sangsila Lampai Kaikani Pakatagi, Shabina, Sahita, Matara, Helapagi. You the Puto, me, my Amahat Kivado, Manurama Shiva, Takrafi. Ishan Manuramana like Hidabada, Imam Yamatanga, Maman to protest over the Khanman of the Assam Representative, Patuachi. Atu Matunda, Rabina Sanjiti, Mihata, Mayama, Tolpagi, Pek encounter the 100. You have Armed Forces Special Powers Act, Mayota, Holy Pongjang Mayam said. Aduga loinana kulai pai da ichilina mayam amana mathwai kubak tahatna lan hori bani na changsil liba mayam se masi ge horok pamche thidok pamathau tai leingak chubi paijaramba Manipuri Internal Administration na do Delhi na low hibadagi unam se thola ge Suspension of Operation Susana Rebajami Revolutionary Army ZR ge chief ki mayum mioi kharana mai tharamle Impact News na fangu pauda ngasi nongtel Surachanpur gi new lamka da leiba ZR ge chief Thanglian pau gi yum mioi kharana mai tharambane yum mai sak paduna maram oiduna yum gi ayam saruk sango yaun amang anta thoki hauji pauda yum adu kanana kari maram gi damak mai tha ki bano hai bakhang mangamdri panmayai assembly the pass toki bill ahum gi mayokta Surachanpur irang thoktuna misimina pau yaw khrabane Maring Uparup Assembly na Nipko ki President Midun Maring Khakta da
Sining liba maral karino haina apun manipur kanba ima luf amadi apun manupi luf na hanglakli meduna se kanglup ama tagi khan daba furup khuding maki khan ba misak amane ma ki imung manung da fatanu da thoklar agabade ima luf ani asina tumina lairo amadi hak section wa thamlakli Surasanpura Yellomi Kannan Pass Tauki Bill on the Mayota Sanction Kipamiam Yahuda Mapamadu Labor MS Money Battery Workshop the Ginome Kaptorak Pada Asiana Tuan Ki Habase Aran Wafam Niana Workshop Adu Salariba Salam Money Singapore Minabamase Salam Prema Batina Pondorakli Ngasi Manipur Press Club ta Paumi Singa Unabada Prema Batina Makataraduna Irang Tokringa Nomo Watling at the Makoide Mapamadu Tadoktuna Pobak Sau Ikai the Labor Makoi Apok Masangam de Haduna Apoki Manakta Laiki Irang Adu the Asiana Yaukibasi Makoiso Tamoison and Nuaiti Adubu workshop taki no make up Tora Kiba Adudi Makoina Nati Haiki Money Battery Workshop Hari was the no make up Tori Hiba Jurtanpurgi Ichili now Mayam no be do Aran Mani Akoya to Gumba Tabak Toki later. Irang the Dukan give what say loin my Tado Pigare what Mayam Tamamba Mayam do give my pushing the pot pio high rails. Koyuzik my pum the Sanga Tabak Supuzungam the Zana Tagna Bazula take a interlate Shang at Tangai Gourmet and the give Matian Crab Bibio. Rimski cardiologist Dr. C.S. Dhanrasna Pause ama the Pongdo Kiba the private hospitals in the coronary angioplasty ama Pangthokpada Lupa Lak Ahum Makai Lowy and Pongdo Kiba Wapamado Manipur Miam Lana Lamsing Maya Pau Nihana Sky Hospital and Research Center Piaro Natadur Pichiro Lamada Yamnakana Yaning the Pongdorakli Sky Hospital and Research Center gi oina the hospital SARS yaroga coronary angioplasty tawbada lupa lising yankai khaktamak lawe masi center na approve tawraba BPL gi imung manungda health scheme na piba khudong sabadagi yamna hantarabani hari Laina tina sandoraktana naba lunana thamnan nabagi program kaya center amasung state government pai khatlabasu Laibak Miyamna Gyan Tadrabadi Mai Pak Pahibasi Waithok Tehana Public Health Engineering Department Government of Manipur Chief Engineer Ais Sunil na Fongdokre Ngasi Kuyatong the Laiba Public Health Engineering Department Tanumit Taruk ni Sumna Sathakadaba Nationwide Sanitation Cleanliness Campaign Haudopag Marilaina Wapamase Fongdokibni Sunil na Maka Taraduna Turelgi Ising Lunana Thamba Amadi Afaba Ising Ohenaba Turel Kongwanda Letrin Sazilema Madi Inkol Pata Tasileba Sing Makatana Taktok Manipur government at Taxili Haki. Campaign as a Haudopoina Miam Gyob concert Amasaki concert Ado PHED office complex Taki Hauraga, Kuyatong turning point Kueraga, MZ Avenue Power Chalabamatung Amuk, PHED Tamna Laki, Kongsa Loy Sing na amang asoy Mapam Sana Tambio, Turel Kongban Fatauti Hundok Pigano. Lainatina Sandorak Tanaba ising Molan Gumsi Hibana Sing Bataba play card sing Sijanaki. It is solid base, automatic human the generate Taure. Government policy what for the Gida, Karidagino, Kande Gataga, Koyasan, Kanjabada, solid base Kumba Patau, this is Igi campus Tagi compound Tagi, Loktoga Karanum, Loktokagadi. Igi responsibilities in Lueda Doma, Adom the Kale, Adumadri Natia, none but the Lakadori city. Akogi whole state in there. Whole state ki lera khangde, konsang khangde, any places to nan biyao dage de nan biyao. The water bodies le mayam marway na Korean sing the lera klang mapas the pay ko kundu mayam. Masi tobi ganu masi wakan tamina si. Matang asai the break amalawjage Manipur amadi malangi tongan e pau singal loina aikoi break lagi amna thuna hanjarake Impact News po miyeng tadun lebiu. Break matungda mayamu amada tram na okchari loina bulletin segi makata pau miyam da pijari 1 billion tourists 1 billion opportunities have wakalonda numinini supna pangthokadaba World Tourism Day Imphal East District ki Santhai Natural Park Androda ngasi haudokre Department of Tourism Government of Manipur ki Sentang Makada Explore East Entertainment Triple Ina Event Management ki asobu thaudang lauduna ngasida ki hauraga hayeng tang kuntaret fauba pangthokadaba thauramasina tourism promote taunun pandam thamli ngasi ahoba numita andro special haiba thauramda nat ki tang na saba androgi lairui jagoi amadi laisem jagoi utuna miyam gi pongning singsin ki nat ki oba yu makal ahum amadi international export tauna no pandam thamliba yu makal kalaisu miyam da demonstration tauki
hayeng aroiban numita Manipuri ki Chief Minister Okram Ibobi yauna pangthokadaba thoramda Best of Andro amade nungthilda nupi khaktagi oiba rock band Urkhul gi thai loithoi Surachandpur gi Eros Maniak amade Nagaland gi Tesio Sister gi isai nongmai gi thoramsu pangthokani Mayang Imphal Police Station ki manung sanna Sirai Muslim Mayai Laikai Laiba imung abagi mioi sing tamthina phuduna hatna na bkhon aramba mapa masagi yum miyam mai thakre thaudok thokpham nagi phangwa paw gi matung ina hokkiba tang kunmari da Sirai Muslim Mayai Laikai laiba Fisubam Islamuddin Kawmioi amagi masanupaga Laikai asimat laiba Fisubam Nazimuddin Kawmioi amagi masanupaga ningai sangdanarakpadagi laikai miyamna khamdoktuna mayumda halanki adubu yumda hankraba matungda Islamuddin amaki masanupa mari amadi atopa miyoi kharaga loinana thangtian paiduna laklaba matung Nazimuddin amadi mahaki imung manungi miyoi singda tamthina phuram kibani hari loinana thaudokasigi matangda wari sanaduna asum aran puthoknanaba laikai gi miyamna ngarang nungthil Islamuddin gi yum da satluba matamda Islamuddin amadi mahaki masa sing yum thadoktuna sien khibadagi khoisauna ru miyamna Islamuddin gi yum mai tha khibani hari thaudokadu soklaba Nazimuddin amadi mahaki masanupa ahum amadi mamongnupi ani hauzik Ras Medicity laikatnari soklaba sing adugi manungda Nazimuddin amadi mahaki masanupa Amir Khan gi phibam thina sokpadagi hauzik ICU da laikatnari loinana thaudokasida senariba Islamuddin amati mahaki masa sing athubu matamda faduna serak pibinanaba JAC against the brutal beating of Nazimuddin and his family na marilena singda khangalakpaga loinana numit mangani gi manungda senaba miyoi sing fadrabadi akanma khongjang sing sangsilagani hari kungi warep ama laktringaida kunsida changjapam pidaba amadi tan thokpaina ahanba warep on the left kudong thiba nangliba imung manung singa si da kungi miyoi singa mateng pangba makhoi gi damakta ekhoina angamba thodang loba ahum subada Islam gi imung manunga ekhoi gi JC ga amatang yananangai gi wafam si haina bagi chatpani ahanbagi oina hoji phoba haina ba phangdri phangbagi khudong chabala agadi makha taba ekhoina kari kari step lokhatsige haibna singbasing khunga pullaga jesiga khandarga lokhatkan asok pasingya ana laying da changba punna makoina puthokpa loinana asiana thokpa yauragadi Islam dingi imungna daita puba hainane ekhogi jesina lepna ICAR for NEH region Manipur Center Lamphel Pat ki makhada leiba Krishi Vigyan Kendra Chandel na sinduna nomagi oiba Kisan Mela ngarang Monsang Pantha Chandel da pangthokre thoromaduda Kiati Harry Anal MDC Wangkhera constituency Chandel district ATMA Chandel district ki project director N Ingobi amadi Dr Lohia Kumar Vaisa senior scientist na chief guest of honor amadi president oina mathang sina saruk yaki ngarangi mela adu lam thabi mana nongmangkha usoi pine tree musrum amadi atopa low singu gi podam singsu display tauki thoromaduda maru marang sing amadi atopa low singu ga mari lena polam singsu farmer sing da yenthoki loinana thoromadu haudringa gi mangoinana subject matter specialist kayana farmer sing ga loinana interaction program mas pangthoki KVK Chandel gi SMS horticulture GP Kabuina impact news da fondorokpada mela ase farmer sing ga Anoba low patap sing execute tawhan nabagi pandamda kisan mela ase pangthokpani haiki the RCM 9 RCM 10 Sandel district asuna ni yache thanaba hoye thanadi thanaba district thawal gi kaksing de to makai jimo ni kopi to adu koi Sandel district ki KVK isna la matum de ki Aisha ki technology ni am thadar ko matam de mo farmer singna pam na hoti skill da thaba hore koi sit se koi pi ba ngre koi sit reduction program koi participatory mode koi to ga koi na by actor ga farmers da mu ye to koi program se dum se Hauke batang kulum doida Imphal West District Police Commando gi apun khutpu amana pirupak pro gi kadar ni habi miyo amagi yumda thibo humgi thabak sa thabda aina thingkraba lubasi gi miyo ama afagat pangamkhre farba miyo adudi ningom thong pevia pandit laikai da laiba laikhidraba en Gorokishor singi masanupa nandaibam Gunindro alias Gunen Sahid Nifu taret ni
mak ase Imphal West level government employees singdagi sel khaibdu senaba miyoini hari maki mathakta Irilbung police station da case ama pan khre hari amaramda 26 sector Assam Rifles ki makhada laiba kunsub Assam Rifles ki troop na ngarang tang kunmanga da tuisima khulda thibom ki thabak sathabada NACN ki gi kadar ama fagat pangam khre faraba mi adude self style private Lamphaka Koba Maring Sai Kuntra Humdoi Apokwa El Morung Maring Laising Kangsang Thawal District Agini Mangonagi Aina Yadav Polam Singh Fagat Ki Loinana Polam Singh Ado Kaksing Police Station da Kusina Krehana IGAR South Thadrok Chiro Lamada Kangalakli Contemporary Manipuri poetry matang numinini supna sathagadaba seminar rama ngasi all assembly the laiba Manipur Hindi Parisat ki auditorium da haudokre Sahitya Academy amadi the cultural forum Manipur anina senduna pangthok ba haudokpa ki thoram aduda Sahitya Academy Manipur ki advisory board ki convener ait Bihari na kabi ama oinadi miyamna masak khangbidriba aduga aiba sing adugumba aiba sing adubu miyam mamangda puthokpi duna masak Khangan Mathok Tai Loinana Aiba Sing Marakta Amana Amabu Hunabagi Mahota Tatok Tasin Taunaduna Kabi Sing Punging Taugat Nabugi Matamadu Oire Haki Numinini Sumna Satagada Seminar Resida Manipur Contemporary Poetry in Manipuri Literature Amasung Modernism Gi Matangda Kananagani Hayeng Zen Singi Oiba Seng Labukumai Anan Saturdasina Lakpada Sri Digamba Zen Samasna Manipur ki miyamda Yaipa Pauzel Pirakli Loinana Hayeng Ase Sri Digamba Zen Samas ki member Singna Salaib Dukan Laloliti ki Tabak Sing Amadi Atai Institution Sing Thong Loan Ganihana Sero Lamada Kangalakli Hauzik Sanabaki Pauda Kickboxing Association Manipur na Sindura Major Kul Imphal da Laiba Manipur Press Club ta ngasi press meet am pangthokre Press meet ase saliba sahi se October 19 dagi kunma thoi phaw Manipur na yumbu oiduna Khumal Lampag Sports Complex ta pangthokadaba ahum saba Northeast India Kickboxing Championship amade October 15 dagi November ama phawba Siberia da gi Belgrade ta pangthokadaba Kun suba Wako World Kickboxing Championship asigi mangoina na pangthokpane Wako World Kickboxing Championship asida India team gi sanaroi taragi manungda Manipur ki K1 rules masana asida -60 kg ki category da yambem tala chanu amade -67 kg category dana salam lemba maitai hairaba sanaroi ani asina saruk yagadori World Kickboxing Championship Belgrade Pangtokodova Siberia Pangtokodova Salam Lemba Maite Amadi Yambem Tala Chanu Hariba Ani Siju World Kickboxing Championship da Saudi Abasida Akoi Manipur Praja Amadi Ngasigi Sanorebu Nusibiba Sanorebu Yokopa Pambiba Martial Art Nusibiba Singna Akoi game asu participate to Amadi Akoi Lamdamjida Santi Poraktuna Nungaya Phaba state ama onbio aduna Imiamda Appeal Tawzani Yankai Taret Suba Adventure Course Manipur Mountaineering Institution Lamdan Village Hanglep Subdivision Churachandpura Pangthok Lagani Hari MMTN Sinduna Sayesi October Taradi Kunma Thoi Power Satagada course Sida trekking obstacles rock climbing and rappelling jungle survival water based sports camp crafts math reading skill development harib sing asigi maramda takpi tambigadori adventure course asida yawning basai tarani thogi mathak lairaba nupa masa amadi nupi masa singna minithong da leb MMTA gi office tagi form lawraba yagani haina MMTA gi secretary na thadorpa chiro lamana kangalakli PBM Wangjingna Kuntramanga Suba Junior Voice State Volleyball Tournament ki winner oikre ngasi euk sana ki tournament asig arm semi final da IGO oinamna NYVA Nambol Naurimbu set ahum anida mighty ba pi kebani ani suba semi final da PBM Wangjingna YDC Uremba set ahum sinoda mighty ba pi bangamki Nungtil sana ki final da PBM Wangjingna IGO oinambu kunmanga tarat kunmanga taramanga tareta mighty ba piram laga satharak ba tournament asigi winner oibangamki Nakala Moramda Taramari Suba Sub Junior Voice State Volleyball Tournament ki winner na NYVA Nambol Naurem na oikre ngasi ayuk sana ki baan ma semi final da NYVA Nambol Naurem na sewa nachobu set ahum sinoda loinana ani suba semi final dana IKYC irengbam na KYVA khojuman bu set ahum sinoda mighty ba pi bangam ki
ngasi nungtil sana ki final da NYVA na bol naurem na IKYC irengbambu kunmanga kunmathoi kunmanga kulumdoi amadi kunmanga taranai thoi da maiti ba pi ki baga loinana tournament asigi winner oi ngam ki bani tournament ani asigi loisinbagi thoramda Manipur Olympic Association ke secretary Sunil Elangbam Imphal West District Football Association ki president S Sanatomba amasung Ampha ki treasurer L Dinamanina makok matang takrab team singda manamathum sing kudol tamki All Manipur Volleyball Association senduna Kumalampak Indoor Stadium na pangthok liba tournament asida junior voice amadi sub junior voice ki team tarawmdoi na saruk yaki Marisoba State Ranking Table Tennis Championship ki Women's Singles ta Imphal West ki A Sana Tombina champion oikre Youth Girls Singles na Imphal West ki I Monalisana champion oi bangam kre hayeng Cadet Girls Singles ki semi-final Youth Boys Singles ki final Men's Doubles ki final Women's Doubles ki final amadi Men's Singles ki final sing sanaragani hari Manipur Table Tennis Association ki miyang makada District Table Tennis Association Imphal East na sinduna DM College campus ta live indoor stadium da satharak liba championship ase hayeng loisilagani hana association asigi secretary na thador puchi role mana khangalakli Humpu Suba Sarchur Chan Singh Ji KCSI CBE League Cup Knockout Open Kang Tournament ngasidagi haukre Manipur Kang Association ki miyang makada ibudo moirang pokpo Development Kang Association sinduna ibudo moirang pokpo ki sanglen live program lekai kakwada ngasidagi haukibu Kang Tournament asida kangkut tarahumdoi na saruk yari Haudopagi Thoramda ex-minister O Zoy amadi Manipur Olympic Association ki secretary Sunil Elangbam loinana All Manipur Kang Association ki masak naibe miyoi sing amadi lamdam adugi miyamna saruk yaki ngasi exhibition mess oina sana ki mess aduda Gopal Dev Kangkut Ya School na Singjamai Kangkut pu Panjil Taranipan tarukta maiti ba piki hayeng tournament asik ahan lake round da Nikon Kangkut amadi aku thangmai ban anina lamba taunargani Taramathoi Suba Players Trophy League Cup Knockout Open Kang Tournament ta KKCO Kaisamthong Kangkut mai pakre ngasi sana ki tournament asigi taruk suba league ta KKCO Kaisamthong Kangkuna lak Kangkut thangwai bon panjal tarani thoi mapanda maiti ba pi kibani Ya School Kangkuna sinduna Sri Sri Gopal Dev Mandap Ya School singa kam laikai da satharak leba Kang Tournament asida Kangkut Taramathoi na saruk yaduna tha asigi kundagi pangthok ko haukibani hayeng Ya School Kangkut amadi ibudo Wangbren Khana sabu Kangkut usekon anina lamba taunargani Matang asada bulletin ase loishinja dringi mangoinana headlines amuna thamjari Imphal jiri lamida gari loot tawkiba singi matak crackdown satharagani senaba amat lem tharo hana gaikha ngamna fongdokre Lamyan bahizam irabot ki humphumari suban laikidab kumon thauram ngasi Manipur gi mafam kyara pak sana pangthokre Amasung 1 billion tourists 1 billion opportunities haibu wakhalonda numit nini sumna pangthokadaba World Tourism Day ngasi Androgi Santai Natural Park ta haudokre